ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯏꯃꯨꯡꯁꯨ ꯋꯥꯏ ꯍꯥꯏꯀꯣ ꯑꯅꯥꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯔꯒꯁꯨ ꯆꯠꯂꯤ ꯃꯌꯥꯝꯁꯤꯗ ꯀꯦꯂꯦꯟꯗꯔꯁꯤꯗ ꯂꯩꯕꯤꯌꯨ ꯍꯥꯏꯁꯦ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯍꯟꯁꯨ ꯌꯥꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯕꯕꯥꯒꯨꯝꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯆꯤꯟꯖꯜꯂꯀꯥꯟꯗ ꯌꯥꯝꯗꯁꯨ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯉꯁꯤꯗꯤ ꯃꯤꯁꯨ ꯃꯌꯥꯝ ꯆꯤꯜꯂꯤꯀꯣ ꯆꯤꯜꯂꯝ ꯇꯧꯋꯦ ꯊꯣꯡꯅꯥꯕ ꯆꯪꯐꯝꯗꯨꯅꯤ ꯆꯠꯂꯤ ꯃꯌꯥꯝꯁꯤꯅ ꯄꯥꯛ ꯂꯩꯕ ꯅꯠꯇꯦ ꯑꯗꯒꯤ ꯀꯦꯂꯦꯟꯗꯔ ꯌꯣꯜꯂꯤꯁꯤꯀꯣ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯌꯣꯜꯂꯤꯅꯤ ꯑꯗꯣ ꯕꯕꯥꯁꯦ ꯑꯍꯟꯁꯨ ꯌꯥꯝ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯗꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕꯗꯣ ꯏꯅꯥꯎ ꯐꯦꯃꯤꯂꯤ ꯌꯥꯝꯅ ꯆꯤꯟꯖꯜꯂꯀꯥꯟꯗꯀꯣ ꯌꯥꯝꯅ ꯆꯤꯟꯖꯜꯂꯀꯥꯟꯗ ꯆꯥꯊꯣꯛ ꯈꯤꯇꯪ ꯄꯤꯔꯝꯒꯦ ꯃꯤꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯣ ꯑꯩ ꯆꯤꯟꯖꯜꯂꯀꯥꯟꯗ ꯋꯥꯔꯤ ꯁꯥꯒꯦ ꯑꯣ ꯕꯕꯥ ꯇꯥꯕ꯭ꯔꯣ ꯑꯩꯅ ngasiꯁꯨ ꯊꯦꯡꯅꯩꯅꯦ ꯎꯕ ꯆꯪꯉꯛꯏꯅꯤꯅꯦ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯗ ꯁꯨꯝ ꯌꯥꯝꯗꯁꯨ ꯑꯃ ꯈꯛꯇꯪ ꯄꯤꯔꯝꯕꯗꯣ ꯑꯗꯣ ngasiꯁꯨ ꯑꯩ ꯄꯣꯠ ꯂꯩꯒꯦ ꯂꯥꯛꯄꯗ ꯏꯃꯣꯏꯅꯨꯁꯤ ꯇꯧꯔ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯣ ꯑꯩꯅꯁꯨ ꯑꯉꯝꯕ ꯎꯕꯗꯀꯣ ꯈꯤꯇꯪ ꯆꯥꯗꯅ ꯄꯤꯔꯝꯒꯦ ꯆꯪꯉꯛꯏꯅꯦ ꯅꯨꯡꯁꯤꯗꯅ ngasiꯒꯤ ꯀꯩ ꯆꯥꯔꯒꯦ ꯕꯕꯥꯕꯣ ngasiꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯒꯤꯔ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦꯕ ꯍꯪꯒꯥꯝ ꯑꯁꯪꯕꯗꯣ ngasiꯒꯤ ꯑꯗꯣ ꯀꯦꯂꯦꯟꯗꯔ ꯈꯨꯂꯪ ꯀꯧꯗ꯭ꯔꯤꯕꯣ ꯑꯁꯪꯕꯗꯣ ꯀꯥꯡꯁꯣꯏ ꯈꯔ ꯆꯥꯔꯛꯑꯦ ꯑꯗꯣ ꯀꯦꯂꯦꯟꯗꯔꯁꯦ ꯈꯨꯂꯪ ꯑꯃ ꯀꯧꯗ꯭ꯔꯤꯕ꯭ꯔꯥꯕ ꯀꯣꯛ ꯆꯪꯅ ꯅꯥꯟꯊꯒꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯑꯅꯧꯕ ꯁꯪꯁꯥꯔ ꯑꯃ ꯐꯪꯖꯕꯗꯕꯨ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯒꯤ ꯏꯁꯣꯔ ꯇꯥꯈ꯭ꯔꯦ ꯆꯦ ꯌꯥꯝꯗꯤ ꯌꯥꯝꯗꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯆꯥ ꯊꯧꯁꯦ ꯑꯩꯅ ꯅꯆꯥꯅ ꯑꯉꯝꯕ ꯆꯥ ꯊꯧꯅ ꯄꯤꯕꯅꯦꯅ ꯀꯩꯇꯧ ꯇꯧꯕꯤꯌꯣꯕꯀꯣ 이마 따브로 아이고 이마뭐 시 cây phố nói gì bộ mấy ta nhiều chân đi rồi ha mấy ta nhiều chân đi ra bà ô mấy ta nè bà ô ai gì sum youtuber nè bà cô ai đi sum tôi đi lên đồng chí sum ai nặng ngâm bà sum cái trà thằng nó có tiệm đầu em bà cô thằng có qua bà hai lối bà chinh chơi rồi ima là chỉ mấy ta qua là phụ đâu ai nặng ngâm bà sum trà thằng ta pi cái khám bên nè bà cô ta bro ima bu cây làm đây no ô anh là sum nungsidana nè ima wana mai ta yon chali natra ba yon ado ai na nungsidana ko cha thangna bana kitang ni to bune ba ko yam ti an se ti ne ate ke ima cha thau ko bara ko yu nang ko ai lai ye ai ya photo ada kitang haidara lai sum ai di sum mayam gi angam ba ka sum cha thang pi bane nanti pula pa chelu ai na nungsidana pi bane ba ima na wana kita jual siapa tu? Coba. Oh, pare, coba. Ini ni ko. Ai ke. Ai nak baca apa nak kita ni.